Saibol attack matung Assam Rifles na chathakiba operation da bunker amadagi IED manga fagatkhre haukiba Ibrai numit ke ayu angan bapung mariga makhairom tabada Technopol district ki manung chanba Indo Myanmar border da leiba Saibol khuda sakhangda bakhulai paiba singna ambush da thaduna AR personnel mari aso panangan khiba thodok matung Assam Rifles ngarang chathakiba operation da district asigi manung chanba Pengpaleb lokjaw ani gi marakta leiba akhanna na saba bunker amadagi IED manga fangbangam khre hairi thodo aduga mari lainana defense spokesperson gi maikai degi phongdokhibada Assam Rifles ki maikai degi normal routine patrolling pangthongningai manungda sakti lairaba IED manga phangba sina security da chauba threat ama piri patrol team adugi maikai degi Pengpaleb amasung lokchaw anigi marakta mamangda mukta thengnakhidaba tongan ba makhal gi underground structure ama leiramba thengnabadagi security gi maikai degi mafam maduda changsinduna thiba humbagi thabak chathaki maduda akhanana saba bunker adugi manungda sakti lairaba IED manga adu losillaga leiba thengnakhibani bomb sing adu leire khangbadagi bomb disposal squad sing laktuna hariba bomb sing adu soyangam yauduna lakthoklaga defuse tawkhre Defense spokesperson asigi maikai degi makha tana haikibada Saibol da khulai paiba singna Assam Rifles ki patrol party amada ambush tawrakhiba thodok matung jaga aduda ahenba forcing deploy tawkre loinana makha tana operation chathari Indo Myanmar border gi Manipur ga lonariba kilometer 398 ki saruk sing asi ayambana border fencing khadabana militant sing chathok chasin tawba yauna aina yadaba miyoi sing amasung smuggler sing na pak chawna drug smuggler gi thabak sing chathabagi chathok chasin tawriba kaya asi thingna bhona bada security force ta khudong chadaba kaya mayoknai Churchanpur Technopol Chandel Kamjong amasung Ukhrul district ilamkhai gi saruk sing asigi chingi saruk oina tawba khudong thiningai oiba international border ngak senbagi daita se Assam Rifles na lawri haidi litan pokpi da Kuki khul singi lambi semba yaroi Imphal iski uyok ching amasung litan pokpi da Kuki Singna lambi sem na bhona riba thaurang asi khudakta sarkar ga Maikai degi lefan gadabani Kuki Singna makhoi gi maram da lambi semba kaide adubu Maikai ki khul oriba laitan pokpi khul fauraga Kuki Singi khul semba yaroi haina khundrak bam kendragi MLA thokchom lokeshwar na phongdokre mangna makha tana haikibada uyok chingi saruk asi matam amada village chief oiramba Khaled Haukif tagi litan pokpi village authority na laiduna khulgi oina register tawkraba mafamni maram aduna mafam asida Kuki Singi oina lambi semba asi yaroi hiram asigi matangda Manipur gi governor nasu unaragani mamangdasu Imphal iski DC masamak laktuna masigi matangda homda aiba cherol tharagani haina khangal lamba laikhrabani maram aduna hiram asida sarkar na miyeng changpham thoi haiki IDP singi protest marakta pangthokhiba Sangai festival British band Blue gi musical concert natana atai di miyamna sarugya khidrei IDP amasung miyam ya pambagi mayokta Manipur sarkar gi maikai digi lupa crore daraga manga kaithoktuna tourism festival ama oina pangthokhiba Manipur Sangai festival miyamna sarugya khidrei festival asigi manung chana ngarang numidang wairam khumal lampakta pangthokhiba British band Blue gi musical concert aduna tana festival aduga mari lainana pangthokpa tai thoram singdadi mai pa khidrei numit tarani chumna chatharakiba festival asi Manipur governor Joy Kumar Balana sarugya duna ngasi numidang wairam bota doishin bagi thoram Pangthokani official data gi matung ina haukiba chahi 2022 da pangthokiba Sangai festival adudagi punna visitor 2,19,000 sarugya ki hariba visitor sing adugi manungda foreign tourist kaya su festival asida sarugya bala ki adubu tha asigi kunga thoi dagi numit tarani chumna Imphal iski hafta kangjai bungda men benu oiraga pangthokiba Manipur Sangai festival asida governor gi maikai dagi miyam mapung fana sarugya naba appeal tawkhraba su kanaba mahi phangkhidrei festival asigi manungda IDP singna akanba protest chathaki Manipur da ingtappa hanjile hairabani na IDP singyum da hanjinjaragi haina IDP singna chathakiba protest manungda security force ka muknabagi thodok kaya thoki hariba thodok sing adu da IDP personal taragi mathakta so panangki festival gi men benu da hangkiba stall sing visitor amata laktabana punghang hangki Security gi maikai degi festival asida protester singi maikai degi yaikhai thugai ba pirak tanaba kan section tharang kaya lokhalabasu festival asigi damak sakhiba stall ayamba punghang hangki adubu hana deposit tawsiluba stall kharadi maming tagi oina famki stall sing adugi marakta Kolkata amasung atopa state kharagi stall kharasu yauki mai pakpa fast food chanapot amasung firol gi stall khara government department singi stall kharadi visitor sing lakna drabasu festival loiba phawba hangki Mai Pakpa festival ama oikhidrabasu sadol gi matungina festival asiga mari lainana bota cultural gi thoram jing pangthoki official report ki matungina festival asigi manung chana ngarang numidang wairam khumalam pakta pangthokiba British band Blue gi concert aduna tana atai program singdi miyam sarugya ki de maming tagi oina men benu da miyoi kharadi lakna ki November 19 Sangai festival hoban numit tagi November 19 fawda festival gi men benu oiriba hafta kangjai bungda punna miyoi lising nipan mapan lom lakhi panba yabadi haukiba
Chahi 2023 gi May 3 dagi tholakhiba kanglupki irang asina maram oiraga chahi 3 asi sangai festival asi pangthoktana lakhibani. Manipur gi para athlete singna gold 9 yauna medal taraga nithoi phangba ngamkhre. Para Olympic Committee of Assam gi miyeng makhada Guwahati gi Nalapara Road Sarus Jalda laiba Indira Gandhi Athletic Stadium da November 18 dagi 18 fawba chathakiba anisuba Norris Para Sport Meet 2025 ta Manipur gi para athlete singna gold medal 9, silver medal amasung bronze medal 3 fangduna chawna mai pakpa ngamkhre. Legendary athlete and defending champion Khwairakpam Joy Kumarna F12 disc umpire gi category da shot put, discus throw, javelin throw, 100 meter amasung 200 meter da puna gold medal manga phangmangamki. Narem Chanchan na T20 category gi masana da 400 meter race ta gold medal amasung short put ta gold long jump ta bronze medal phangmangamki. Defending champion amadi Vahaudin M 46-47 category gi 400 meter race ta gold medal 200 meter race ta silver medal amasung 100 meter race ta bronze medal phangmangamki. Huidrom Monos na F40-41 category da short put ta bronze medal Narem Somarendro na SL4 category da badminton da bronze medal phangduna punna Manipur na medal taraga nithoi phangmangamki. Khwaidagi khudong thiningai oiba mawongda yuwa haganba mafamsingi manungda Manipur yauri. India gi oina National Earthquake Safety Code phongkhibaga loinina khwaidagi khudong thiningai oiba mawongda yuwa haganba mafamsingi manungda Manipur amadi awang nongpok ki state sing yauri. Bureau of Indian Standard BIS na phonglakhiba report matung ina India gi miyoi mari khudingi ka hena khudong thiningai oiba mawongda yuwa haganba mafamda leiri. Hana earthquake zone 4 lairambadagi 5 ta hengalakpaga loinina leibasiga punba saruki chada 61 ka hena akanba mawongda yuwa haganba mafamsingi manungda chali hairi. National Earthquake Safety Code ta kanagumana masagi lana yum sabada matau karamna design taugadagi haiba wafam su mayek sengna palli. Ningthina khang hairaba engineering singa Tanaraga United Standard amadi Japan chingba laibak singda taubagum mafam amsidasu ningthina design tauraga yuwa harakpa matamda khudongthiba thokloidaba mawongda yum sabagi tangai fadaba leire hari nauna phonglakhiba National Earthquake Safety Code asida Zone 6 ki manung chaliba Manipur yauna awang nongpok ki state pumnamak akhanaba jackson thawrang lokhatpa matam oire hari. Asbaban tamna thomjilakhiba IDP singi rally security force na Kangla Gate mayada thatpadagi chawna muknakre. Lamdamsida ing tappa amasung santi hanjile haiduna sangai festival pangthoklabanina IDP singsu makhoi gi yumsingda hanjinjarage haina ngasi su yamlaba IDP singna Raj Bhavan tamna lakhiba rally ama security force na Kangla Western Gate mayada thattuna thamkre. Security force ke thingba du namkhaina bahona bada nakalani gi marakta chawna mukna bathokre. Protest adu da saruk yakhiba IDP sing aduna sangai festival boycott tawi makhoi gi phangpham thokpa Right Sing Hana Fangalu Festival ko na pangthu haina thaba play card kaya supaiki. IDP singi rally adu Raj Bhavan yogadaba meter chani rom watlingai Kangla Western Gate mayada yamlaba security force na thalaga thamki adubu protester sing aduna Kangla Gate mamangda famjinuna makhata na protest thana honarakpadagi security ga muknaki. Adubu ngaihak mungnaraba matung IDP sing adu mamai leiraga uripok lomda hanki. Kanglupki irang asina lanjelaktuna hauji relief camp ta leiriba Churachandpur dagi irom abung kauba amana phongdokhibada government na IDP singi damak lakhaliba tharang sing asida pendabadagi IDP sing na khongjing changsilakhibani. Chingkhong chingyada leiba IDP sing fawba mayumda hanjil hanma ngamdraga matau karamna Churachandpur more amasung Kangpokpida lanjelakhiba IDP sing asi karamba matamda hanjil hanma ngamgadoribano haibasini adubulamda masida ing tappa hanjile haiduna sangai festival pangthoklabanina makoi gi khulda hanjinnaba sarkarna thaurang tawdriba fawba makhata na protest sing chathakigani. Sangai festival hoba numit November 18 dagi hauna ngasi fawba IDP sing na changsilakhiba khongjang sing asida miyoi kaya amasu aswapan nangpre adubu sarkar gi maikai dagi IDP sing na taliba demand sing asi thabak ta onthokpagi wafam leite haina pendaba wafam kaya phongdokhi. Babokta sel thaba hijingpot numita ke kakpa athing mathamkre. Chanabi amagum babokta sel thaba hijingpot numita ke kakpa khudop sinaba fijang khanbada henba tawba pumnama athingba thamnaba waref lawre haina Youth Welfare Club Ningomthong Sairom Leirakna thadorokpa cherol amana phongdoragli. Cherol asina hai laiwikhraba ipa ipu haktaktagi chanaraklaba pokpadagi siba fawbada pangthokliba thoram singda miramgi chatnabi amadi sanjau paiba singi tonganba chatnabi sing hapchilakpadagi indigenous people singda chawna khudong chadaba mayokna hale. Hiramasiga mari leinana WYC na sinduna hokhiba irai numita leikaigi oiba mifam ama famlaga club asina konba mafamda laining laisonga mari leinaba thoram sing pangthokpada soiba yadraba chatnabi amagum
ꯂꯧꯅꯔꯛꯂꯤꯕ ꯕꯥꯕꯣꯛꯇ ꯁꯦꯜ ꯊꯥꯕ, ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯀꯦꯛ ꯀꯛꯄ, ꯈꯨꯗꯣꯞ ꯁꯤꯟꯅꯕ ꯑꯃꯗꯤ ꯐꯤꯖꯪ ꯈꯟꯕꯗ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯆꯪꯍꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯨꯄꯥ 50,000 ꯐꯥꯏꯟ ꯂꯧꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯕꯔꯃꯥꯒꯤ ꯌꯥꯁꯥꯀꯤꯌꯣ ꯇꯥꯎꯟꯁꯤꯞꯇ ꯄꯤꯗꯤꯑꯦꯐꯀ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯄꯤꯗꯤꯑꯦꯐ ꯂꯥꯟꯃꯤ 3 ꯁꯤꯈ꯭ꯔꯦ, ꯈꯔꯅ ꯑꯁꯣꯛꯄ ꯌꯥꯎꯈ꯭ꯔꯦ꯫